ꯀꯨꯝꯍꯩꯒꯤ ꯃꯁꯛꯅꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯒꯤ ꯇꯥꯔꯣꯏ ꯊꯤꯀꯥꯗꯥꯔ ꯅꯟꯗꯣꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯕꯅ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯉꯨꯗꯦ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯩꯅꯦ ꯐꯖꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯤल्मꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯤꯔꯦꯛꯇꯔꯅ ꯍꯤꯔꯣ ꯑꯣꯏꯅ ꯀꯨꯝꯍꯟꯁꯦ ꯍꯥꯏꯅ ꯀꯟꯅ ꯅꯦꯛꯄ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯤ ꯏꯃꯥꯏ ꯑꯗꯣ ꯀꯩꯅꯥꯁꯨ ꯇꯥꯗꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯃꯨꯛ ꯄꯨꯛꯅꯤꯡ ꯍꯨꯕꯗꯤꯅꯦ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯀꯩꯅ꯭ꯌꯥꯅ ꯀꯨꯟꯗꯣ ꯍꯨꯛꯂꯝꯗꯥꯏꯒꯤ ꯁꯨꯃꯥꯡꯗ ꯀꯣꯏꯅ ꯆꯠꯄꯗꯣ ꯕꯣꯔꯅꯁꯨ ꯃꯉꯛ ꯂꯩꯗꯨꯅ ꯇꯥꯟꯅꯔꯒ ꯌꯦꯡꯂꯤ ꯕꯣꯔ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯕꯨꯡꯉꯣ ꯌꯥꯝ ꯂꯦꯡꯒꯅꯨ ꯃꯤꯅ ꯅꯣꯛꯅꯈꯤꯕ ꯇꯥꯔꯤꯅꯦ ꯅꯪꯒꯤ ꯑꯣꯏꯗꯧꯔꯕꯅꯤ ꯑꯗꯨꯒ ꯇꯥꯕꯤꯕ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯨꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯇꯞꯅ ꯇꯠꯈꯤꯅꯤꯀꯣ ꯇꯧꯍꯩꯗꯦꯅꯦ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯂꯛꯄ ꯃꯇꯝꯗ ꯕꯣꯔꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯅꯣꯛ ꯅꯣꯛꯂꯛꯂꯝꯃꯤ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯁꯦ ꯁꯤꯅꯅꯦ ꯅꯪꯅ ꯑꯃꯨꯛ ꯍꯨꯛꯀꯗꯕ ꯏꯕꯦꯝꯃꯒꯤ ꯉꯛꯁꯝꯗ ꯄꯜꯍꯟꯕ ꯌꯥꯗꯦꯀꯣ ꯑꯃꯨꯛ ꯇꯠꯂꯗꯤ ꯍꯥꯟꯅ ꯀꯨꯟꯗꯣ ꯍꯨꯛꯄꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄꯁꯤꯉꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯒꯤ ꯉꯛꯁꯝꯗ ꯄꯜꯍꯟꯗꯅ ꯏꯟꯊꯤꯖꯅ ꯍꯨꯛꯂꯝꯃꯤ ꯏꯀꯥꯏꯕ ꯈꯪꯗꯦ ꯂꯩ ꯄꯔꯦꯡꯗꯣ ꯃꯄꯥ ꯆꯥꯅꯕ ꯃꯥꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯅ ꯂꯧꯔ ꯃꯥꯜꯂꯦꯗ ꯅꯨꯄꯤꯁꯦ ꯃꯄꯥꯟ ꯂꯝꯗꯅꯦ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯅꯤ ꯅꯨꯄꯥꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯧꯔꯤꯅꯤ ꯍꯥꯏꯌꯦ ꯂꯧꯖꯁꯅꯨꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯌꯨꯝꯁꯤꯗ ꯂꯩꯕꯕꯨ ꯁꯣꯝꯗ ꯕꯣꯔ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯏꯕꯨꯡꯉꯣ ꯃꯅꯨꯡꯗ ꯀꯥꯡꯁꯣꯕꯤ ꯏꯟꯅꯕ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯍꯧꯒꯠꯅꯕ ꯇꯧꯁꯤ ꯊꯣꯏꯕꯥꯎ ꯍꯩꯃꯥ ꯃꯁꯤ ꯇꯥꯗꯦꯅꯦ ꯀꯝꯗꯧꯅꯦ ꯊꯣꯏꯕꯥ ꯅꯪꯕꯨ ꯇꯥꯔꯕꯣ ꯄꯨꯡꯁꯦ ꯌꯧꯔꯦꯅꯦ ꯃꯤꯀꯞ ꯊꯣꯛꯑꯣꯅꯦ ꯅꯪꯕꯣ ꯔꯥꯖ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯃꯤꯠ ꯄꯥꯡꯉꯛꯏ ꯀꯥꯏꯅꯣ ꯀꯥꯡꯁꯨꯕꯤ ꯔꯥꯁꯤꯅ ꯉꯁꯤꯁꯤꯕꯨ ꯁꯪꯀ꯭ꯔꯥꯟꯇꯤꯔꯅꯦ ꯅꯠꯇꯦꯗ ꯀꯔꯥꯏꯗꯒꯤ ꯀꯥꯡꯁꯨꯕꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯉꯒ ꯍꯣꯔꯦꯟ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯤꯠ ꯁꯤꯡꯉꯕꯣ ꯏꯕꯨꯡꯉꯣ ꯁꯦ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯃꯤ ꯅꯨꯃꯤꯠꯅ ꯅꯝꯂꯒ ꯍꯧꯒꯠꯄ ꯐꯕ ꯅꯠꯇꯦ ꯃꯤ ꯀꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯦꯡꯈꯤꯅꯤꯁꯦ ꯃꯃꯥ ꯃꯪꯗ ꯅꯆꯥꯁꯦ ꯀꯣꯏꯌꯦꯠꯀ ꯌꯦꯠꯂꯗꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗꯅꯦ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯔꯝꯃꯤꯅꯤ ꯀꯔꯤ ꯃꯪꯅꯤꯒꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯃꯝꯃꯗꯤ ꯀꯥꯡꯁꯨꯕꯤꯗꯤ ꯏꯟꯅꯔꯝꯃꯅꯤ ꯍꯥꯏ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯍꯧꯒꯠꯂꯨꯀꯣ ꯑꯩ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯝꯃꯒꯦꯁꯦ ꯏꯆꯥꯏ ꯆꯥꯏꯔꯒ ꯊꯝꯕꯗꯣ ꯃꯤ ꯂꯥꯛꯑꯗꯤ ꯐꯖꯗꯦꯕ ꯂꯥꯛꯑꯁꯨ ꯑꯩ ꯀꯥꯗ ꯆꯪꯍꯜꯂꯛꯇ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯍꯥꯏꯔꯃꯇꯗ ꯅꯃꯥꯏ ꯅꯨꯃꯤꯠ ꯇꯥꯔꯨꯆꯣ ꯆꯠꯂꯣ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯝꯃꯕꯅꯤ ꯃꯪ ꯐꯥꯎꯗꯤ ꯆꯥꯛꯏꯗ ꯑꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯖꯒꯦꯅ ꯆꯪꯂꯛꯄꯗꯣ ꯃꯄꯥꯁꯨ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟꯒꯦ ꯇꯧꯏ ꯅꯟꯗꯣꯅ ꯍꯩ ꯑꯩ ꯎꯕꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯀꯩꯅꯣꯝ ꯁꯨꯝ ꯀꯧꯔꯝꯕ ꯂꯥꯛꯑꯣ ꯐꯝꯃꯨ ꯑꯩꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯊꯑꯣꯏꯅ ꯊꯕꯛ ꯆꯠꯇꯕ ꯃꯈꯩ ꯉꯥꯏꯔꯤꯕꯅꯤ ꯕꯥꯊꯔꯨꯝꯗ ꯇꯥꯋꯦꯜ ꯂꯩꯍꯧꯔꯦꯅ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯅ ꯅꯪꯒꯤ ꯆꯥꯅꯕ ꯁꯦꯝꯃꯤꯁꯦ ꯑꯁꯤ ꯆꯥꯔꯣ ꯀꯣꯐꯤ ꯏꯪꯖꯈꯤꯁꯅꯤꯀꯣ ꯔꯥꯖ ꯋꯥꯈꯜꯗꯅ ꯏꯪꯉꯁꯨ ꯌꯥꯔꯦꯗ ꯃꯊꯥꯗꯤ ꯃꯩꯕꯨꯜꯅꯤ ꯑꯁꯥꯕꯒ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯎꯪꯉꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯟꯗꯣ ꯈꯕꯔꯗꯨ ꯃꯆꯥꯗ ꯄꯤꯗꯨꯅ ꯎꯔꯤꯗꯅ ꯊꯕꯛ ꯀꯧꯕ ꯍꯧꯅꯔꯤꯁꯦ ꯅꯪꯁꯨꯅꯦ ꯅꯪꯒ ꯆꯥꯟꯅꯕ ꯂꯥꯛꯑꯗꯤ ꯇꯧꯍꯧꯅꯕ ꯇꯧꯁꯤ ꯄꯩꯁꯥ ꯄꯤꯔꯁꯨ ꯄꯤꯁꯤ ꯏꯆꯥ ꯅꯤꯄꯥꯅ ꯇꯨꯝꯇꯅꯤꯅꯦ ꯄꯩꯁꯥ ꯄꯤꯔ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯁꯨ ꯇꯣꯛꯀꯦꯗ ꯑꯗꯨꯏ ꯁꯔꯨꯛ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯁꯥꯟꯖꯒꯦ ꯄꯦꯟꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯔ ꯂꯩꯇ꯭ꯔꯦ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯌꯦꯡꯉꯣꯏ ꯑꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩ ꯊꯤꯀꯥ ꯇꯧꯏ ꯅꯃꯥꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯏ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯅꯃꯥꯅ ꯍꯦꯟꯅ ꯏꯖꯠ ꯂꯩꯅꯦ ꯑꯩꯉꯣꯟꯗꯒꯤ ꯃꯃꯥꯅ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯔ ꯄꯥꯕꯨꯡꯅ ꯑꯣꯏꯗꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯗꯦꯗ
Yum kay paanbasu yarabani. Imanaba mayamgi machagi thaudok aina chalaklise masing yame. Kitang gyan tanasiko. Aishu honingabani da. Apamba nupi leiradi ha aikoina hainaba chatringai nangna nasana khangna pusinjaro. Natradine aikoina oina chatlaga hairurani ko. Pabung thabak lei haidaine. Wa thaidura ibanine. Phare. Nangi thabak kawrakpagi matangdo munna khalhaningi. Yaradi tahose. Aigi khangna janaba mayam ama leiringaida. Khangbra haise. Ngangira wari danaira khangde. Thokrene. Mang phauti nuaikibane. Taibangdi yadre oiba. Rasi changlaktuna. Kaidawragi chadradi nangbo. Mama, chadoini. Meeting lay ko ngasidi khara thenglakpasu yai. Horen darkar leirasu phone tawduna aibu khanghalo. Hoi. Karibu hainarige. Pabung tani ko. Taroida kada firol honglamgani. Kashu hainadeda. Aina call tawbani paide. University gi board na hena lurabra kaino. Aigi dine nasana yanaradi chil o sida leire. Nangi chahido yadre ko. Ishu khallibani nema. Chahi matangdo hendok tringai thabak macha ma tawhoba. Nangna na yumna kai palhoba. Masidani aina khalise. Kandema. University chatlugi. Wa atabi ngangngarugi. Ihe chaba sidi loi khodana. Yarnida. Pukka khangtan thangale. Horen maga unaragane. Wari sanarugi. Aduga kaino madi chaminawragi. Mingsel mamangda leptuna. Nupida gitade. Masam amuk yung amuk thada tawribado. Kari na phazari no kangde. Thai ni khalakwa matamdadi aise pangpha phazaboi ningbani. Era phazaramida. Ai thi haibadi yar. Kanagi thoi thoibi thoinau thoibicha ha lon shukibani. Ingonda ngaujekibani. Hojiktana aina pakhangari boy hori. Makoina noba. As kanano tanja sida call tawraisina. Ship su tawdine. Paira janeba. Ngahak yenglaga lei aduga paikhatle. Hello? Kai legeda? Sana nangoire. Kanai number no sina? Imanavigini aigida off takre. Phone do hanadagi ningai khara tawbane ngasidine pura adum off takre. Ay nanguna balakin tawri. Unaraga ama leirasu leirase. Yaharnida. Nangi punsigi awatpa amada aina dum mateng pangbase yabra haina khale. Hoi, ibani hojimag longna leinade ko. Adu oirasu matang matam charakandadi adum longna doi leirasidi. Ay thamage. Ngai khuga haiba nangaudene. Thambana hanki. Free calls hoiramni. Manida. Jio simni. Aduga calls fatka kine. Battery percentage Paenubi kanadagi wairakliba chanone. Amka tawsingeda. Hello? Hello? Sana? Limbisnadi board khomba muk chatkre. Phone piramaga. Oh, kashu kaideda. Karom blog da chatkige. Chatkiba kha khangsawe. Karom dano haibadudi uhaudre. Hoi, kashu kaide. Ai call back tawramena khara tambiu ko. Hoi yani. Mingbu. Ai makhoi gi darasne na khara haibiu. Hoi yani. Ai phau khangdaba nu biura malene. I haigali ko. Karino aina sitla chattoisina. Chandana ne phiro su loin malli duni. Haifet khallaga maroon machugi color pen tuma khongau matonda khara thekatlaga setlame. Sky blue machugi awauba half shirt tuma pambo mapada thekatuna litlame. Loafer amuba dumaga. Chahi pangli liba sumalamde. Somda lembina. Kaino ina ko to thoido laktana baharini. Aduga oinkila adoi jalo. Hemana. Lakadaba mal. Nangsu yaye. Nupado lege khandradi kai wari sanaino. Sum wari sanakibaduda lapthokpa hegyadaba idobuni. Atopa maram leiba nateda. Masaksu thiba nate mayumsu nungai hae. Atopa nupi yenghalodana. Haibiri he. Nupi atopamte yengba yar. Aishu ningba khara lei. Asi pangthoken tobuni. Nate. Botsina kai wakhalda lepa inoba. Sisune maga wari saba khara phagadra khanduna tobuni. Mana dum hena irang yauraga bhot khombir. Kadaw yamale. Phagi dagi dadagi mi yam yamiba university manungse. Kande se. Blog khara chattuna khomuse. Aduna fado male. Horen la asane mapa janaba. Icham cham jaba misakne. Mama mapa maral lei kaina car thoduna lakbiba nate.
Yam ka hena su nodaba Activa model do thoduna Nongmaithem University manung da thozile. Asinu pa se dum la isi film moina kumadi masak ko phajasi apawa hero de oini se ibema acting hai tadi yarui haini vocal na marola manupa maliba aidine hembana kumba yengdoi saru asigumba anoba nupa na kumbo yengningi makoina ngangle du taraso pakhum amata piramde matai oirap gari du khamduna phone lauthokduna ngasai dial torpa number du ta tawsile. Sana, nangai lege. I main gate manung di jange. Ay na hydro, na hydra ba. Hoy, canteen doin lagi. Canteen da mug inaru se hay bro. Magi na gari ni, ay koy na kong ni. Tap na dum inabayani se. Hay gum da inaru sila. Wati di nang pasa na ngawri ni ha. Class le hobo da, ha na ngawri se. Thai na pangi ngay, nupa da koy ngawri so, hojik di ne, chat na ba wat labani. Somda nupa do yosilagduna hemana lai to hero se thadoina se to pa dress adum pakchai se kamai do bano khangde hemana is thagatliba adaiwana de ras changa aga aidi nakoi somda thorakni na khalaga adum thoraktre bona kamai doraba kharadi kale naksela kandana hina pakhat pa phaudo male adoda khangde aigidi nang ka de yade nang na duk pamjana leplaba daras ai su lepage chenbiyu dana ish ngasai na ai khangdaba dawna wa ngangi hawjik na bo chenbiyu kaina ga oine chenbige ne lembina yaro chalalo nabani hana yanaro yam nungai ba malida ngarang mangdi satin nungai ekoi ni se lohongen dormi nang na yengak samda kundo ho amini aina su ho ami dilliba mi mayam su angakpani wari gadi hemana hairakpani rajna asingmani ekoi sanai bani hongami mana potloi setpado radha macha khumana ma taibangdo ujringai manglanda na uri duni lembina ai lohongbagi matam yam watli ko manga mangbiyo haide hoida aisu chahi yam banate mi khoi su nimpu helaga hongnaba yawrini dada di kya surino yam deda kuntra gar heli lembina chahi matang sina lohongbagi mangmangdana kanana mangduino yare chana ba haikibado kitang thuru on hayo nangi phone ama leramdoini ai se hayeng kuthi yemba su chatningba adudi ai gi su purak darine hemana yengnaro nupa sa nupi unaramlaga adum halae masadi nungaitham ikhang khangjade bimolna nati nupi du na nangi wahi khuding nan thokpa ama yauri haibase nang nasana di khangamoine adudadi singba watpa mini hairak toisaina as magi bot se amta loi khisan nokningi nang watase nang na mata na reisa bishak pikna class 10 tharamdai adoi dei na tro hojikti adusu pass to be hendoktana master card sida phau lobo phangloi doira kainom tawri bungo as adudi hainuda kandese nasak thibasu nate atopa mayam su khangnaba horase matam hendringai ai dong tok jone ras noklaga nangi mana phauba sit bai da bangang mayam do sanga do haira baibo hojikan gi angang ne na singabani ko ekhoi matam de khutna nap sip pachani makoi dine tissue paper seasoner bani bema ai sana se am nungsi ba se hen mandana mana ai se mirai ge tawre khanglaba so ai shawba ngamde wahi mata so haibagi tiglete mana su nangsa khandi khanba jani adu wam de haibige nang lana dilogan kai wano higdayuni ai koina kan ya nganga makoi ga class pun mani university da punna tambanu pa mana kanna mabuta nari haine nakoi gi na kanangang do nupa na tanarga ai ke do haibano gyan ta dribanang se ko phuda chero nakoi na chalnu pi thokra ba kaino chahi su da nei rang to boire de
Niet prakabra tawsini nupado. O thangnaba yangang nati. Lembisnado nupana tani hebani. Nang di tadri boire dudo. Koino haisibo. Bimalna cheksin jawe ayi wadi. Ahoy, ay maga hiyang kuti yung bajani. Aduda wari sanargi. Pamdaba tawramadi afaboir. Kok chilo akoy da thayro sida le. Ay maga unaraga ay chapchabi khangani. Wapamse mina ngangnaba day tabani ay hekta hairagi. Kugidi. Pare dudi ay halagi kona magpaw phunarsi. Sumleure ko. Angakpani. Kuthi yang phamgi deliba miyamdo kayamuk haiba panji oirabano khangde. Mi layengba doctor amadagi mabu unaba lakpa mina heli. Lembina. Uchenna chenna akhoigi tanja laktor. Asai ngari sa. Aidi yengba phanglaroidra khanbani. Rasna. Makhoi kuthi yang phamsi miyam tilisi kamai doino. Asuk yam maming chatlisidi. Ongta udriba adunani maming chatpa mayam amadi tar. Tu. Sidasu koi yepam leirine. Asinane laigi seba tawba mini. Asigumba mini aina yami haise. Hoi. Kuthi yengba lakpa misu yauribani. Yaudaba nate. Dada, asidi tongali. Kuthi yengiba ahalse makhoi mari matane haibani. Laigi yengbani mana. Asina kamai dobuno. Kem khangdra hida nang sidi. Ama amaibi amaibada yengbado nang khangdraba. Makhoi gise farak taba amdi yaurida. Nang aina gyan taba ngamdaba. Kai farak no haisibo. Kuthi yengba maga amaiba maga kamai pun leidoino. Oithokpa khara watlida. Mi yadana leirini. Mi daraga nokpa dar. Da khara tam ngangoba. Asina pesa kya lawdeba. Mayamna pinabado. Mayamni ngasai kai ko yet pa leiba mayamda so pesa pinai sidi. Adu boba akoy so tawba dari. Dana pesa pamuraso aidine aigi thabakni. Tawba dari dana pamuba yade. Tanja sida waruri baidoro. Nang sidi. Ay leir sidi. Ain loin tawni. Sawganu se. Sawa pate. Horen tapna ingna sanagadaba wari miyam amasu leiribani. Sawgai sawalaga mana. Ahalduna. Ibe malimbi sana haibadu natro. Nangi mapa oire. Ochana changaknaba na hairi. Rasna. Aisu changba yaba natro. Natraga sida lehudoro. Ibungo su punna changbiro. Da, sipayuse. Ibema, somda. Koino ni, kuthi ni haraga somdoina la ide. Shina kaigya. Da, laigyani yingdoini, kuthi su pidoini. Ongtang da lin yingdoini ba. Uringai da pamba ido khara oithokpa watpani ko. Bemagi kuthi di kadai. Da, kuthi. Sida laizar. Ibungo gisu yaurak bro. Yaurak jay. Kuni yengagi haidana. Yani, ay mathang lakpada soidana puzaraki. Pare pare. Nupado na chatkibado chepthaduna yengi. Kuthido atopa nupa amada pikiba urami. Maibado khawdemduna. Ibe magi mingdubu kari haiba. Ibungo sina puna lakminabro. Mane. Aigi mingna sana lembi. Lembisna. Mingbu ahum thokna haiba. Ngasina ahanbani. Hayuni. Ijana lakbabu kari leba. Babang haine hekta kauzage. Aise university ki vote lepiba. Aduda kagadra haiduna. Karoidaba leirasu nampuda kahannabagi upai tawse haiba natro. Yaida. Lembi rasta ingit tawduna. Da, paisa. Kanadano. Atopa ko yet panipa ahom sulagduna makhoigi manakta famle. Ngasay kuthi yengnin tawramba nupado su yaurakle. Nupi ani amasu phamle. Mayamdo ubada nupido khurumi. Nupaso upai leite khurumi. Maibaduna. Ibe magi chahi matang se. Mina su laina su kalakpa chahi matang haibaduni. Akari su khalunuda. Mina yengsindana kayam yengsinba ngamgani haigeni jasidia. Jantra makuk sidok singay ne. Papa, bhot ki saibiyo. Nang na kaw haibadile. Toy gumsung. Nang na nate. Nanggi marup mapangda. Nang da di kada bayade. Nang na bukara di haina.
thawai yauna chinbiba misak ama leirine. Kari khallibano khangde tumina famlamba nupado purse lauthokduna famliba maibaduda paisa thaba horame. Da kharaga thau. Maibadu noklaga aina khanbada paisa thariba ibungo sine hena thoidokna nangi chinbiba maliko. Lembi harauna chume. Adoidi amka thagi paisa se. Tilamiba mi kharaduso makhoi mataudu yengbada angak boirami. Kuthi yenghanin tawba ahaldo wangangai. Ai nangi kuthi do paibirurage. Hankibada puba nangnaba ibige ko. Nongma changbadai ni ibada. Ai gidi nongma changloida khudakta ibige. Hoida ibe magise amtang di nongma changna yengba haiduni. Bhot ka hala loirene ha. Magi wa haiduda nupado harawra male. Handamukti loina duna purakpa checkbook to puthokduna soi tawraga set sethaduna paisa thabagum tharami. Angakpagi masakni. Amukta udri adugumba kumhaido. Nakhoi ani yam chane. Tungi punsida mai pakpo oyuko. Ras ikaibaga khangde. Ahinadi chahi khare helap tawi. Adu oirasu mana bhot karaga aikhoini luhongba sini. Aina khalamise. Thungnaba oijauko. Ngahak wari watai sanare mana tawriba mawongduna mayam sumabo pak chathaningde. Nupisu nupagi manaktagi hende. Lembina da handringeda ko thiyengba panjida angta unabiramo. Hayeng pung kya dala kadoino do angta hangamoba. Asom changkidaine. Ibungo kadaidano. Kuthiyengba pabung unaramgen tawbani. Mishu leibanina phok khawgatpa yade. Kadai jatkre sebuk ataido. Nupa se khamadi phadongnine. Asomgi kadi mi haibaga tawbaga changhandabagi maram leiramle. Ngasai panjido nok-noktana Xerox machine amada kuthi mayam amamamta oina Xerox laurami. Phone duna kanada tawribano khangde. Raj ingangakna yengi. Panjiduna aina photo oina ne scan tawraga tharake tawbani. Ahayeng laurasu yani haiba. Mi yawi Xerox oina laurage. Ozana phanaba sinbiro. Horen paisaga loin thazarage. Ras ngakna ngasidi khara tonge chek mana tharapka misu yawine aikhoi gi karbar se kanadori oja su paisa phangba aikhoi su phangba aikhoi manipur se sana leba khaido asing boiram lene. Ras sauna khol kalapna nang wari sa dukana duna panji do pakhatna nang di mafam sida kanana jang o haigeba